ꯀꯨꯝꯍꯩ ꯍꯔꯥꯎꯕꯒꯤ ꯌꯥꯏꯐ ꯄꯤꯖꯒꯦ ꯑꯃꯅ ꯑꯅꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯁꯤꯕ꯭ꯔꯥꯇꯤ ꯃꯍꯥꯗꯦꯕ ꯁꯤꯕ ꯁꯝꯚꯨꯕꯨ ꯄꯨꯖꯥ ꯇꯧꯕ ꯅꯨꯃꯤꯠ, ꯃꯥꯕꯨ ꯄꯨꯖꯥ ꯇꯧꯔꯒ ꯃꯥꯒꯤ ꯍꯩꯔꯨꯛ ꯍꯥꯏꯕ ꯇꯥꯔꯦ, ꯄ꯭ꯔꯁꯥꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯡꯂꯣꯟꯗ ꯍꯥꯏꯔꯒ, ꯑꯗꯨ ꯆꯥꯗꯨꯅ ꯊꯛꯇꯨꯅ ꯉꯥꯏꯍꯥꯛ ꯂꯥꯡꯕ ꯑꯗꯨ ꯇꯧꯕ ꯅꯨꯃꯤꯠ ꯑꯃ ꯂꯩꯒꯅꯤ꯫ ꯃꯩꯇꯩ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯏꯃꯣꯏꯅꯨ ꯏꯃꯥ ꯑꯍꯣꯡ ꯑꯆꯥꯎꯕꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯌꯥꯝꯗ ꯑꯩ ꯄꯨꯟꯁꯤꯕ ꯅꯨꯡꯁꯥꯡꯕ, ꯆꯠꯈ꯭ꯔꯤꯕ ꯆꯍꯤ, ꯏꯪꯂꯛꯈꯤꯕ, ꯊꯣꯛꯈ꯭ꯔꯤꯕ, ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯄꯨꯝꯅꯃꯛ ꯀꯥꯎꯔꯕ ꯑꯅꯧꯕ ꯂꯥꯛꯏꯕ ꯏꯪ 2022ꯗ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ, ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯕ, ꯂꯩꯕꯥꯛ ꯃꯔꯥ ꯇꯦꯠꯄ, ꯏꯪꯕ ꯇꯞꯄ, ꯄꯨꯟꯁꯤꯕ ꯅꯨꯡꯁꯥꯡꯕ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩ ꯃꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯁꯦꯝꯖꯒꯗꯧꯔꯤꯕ ꯁꯛꯐꯝ ꯑꯁꯤꯒꯤ ꯋꯥꯍꯪꯅꯤ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯋꯥꯍꯪ ꯑꯣꯏꯅ ꯂꯥꯛꯏ, ꯑꯗꯣ ꯉꯁꯤꯒꯤ ꯋꯥꯍꯪꯁꯤ ꯉꯁꯤꯒꯤ ꯀꯪꯂꯩꯄꯥꯛ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯄꯥꯏꯅꯔꯤꯕ, ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯀꯌꯥꯗ ꯄꯥꯏꯅꯔꯤꯕ ꯃꯣꯕꯥꯏꯜ ꯍꯥꯏꯕ ꯇꯥꯔꯦ, ꯏꯪꯒ꯭ꯔꯥꯖꯤꯗ ꯍꯥꯏꯔꯒꯅ, ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯍꯥꯏꯔꯒꯅ ꯅꯔꯝ ꯃꯍꯧꯁꯥ ꯍꯥꯏꯕ ꯇꯥꯔꯦ, ꯃꯁꯤ ꯊꯣꯛꯂꯝꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯍꯪꯖꯒꯦ꯫ ꯑꯃꯨꯛꯇꯪꯒ ꯍꯪꯖꯒꯦ ꯃꯌꯥꯝꯗ, ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯏꯅꯔꯤꯕ ꯃꯣꯕꯥꯏꯜ ꯍꯥꯏꯕ ꯇꯥꯔꯦ, ꯏꯪꯒ꯭ꯔꯥꯖꯤꯗ ꯍꯥꯏꯔꯒꯅ, ꯑꯩꯈꯣꯏ ꯂꯣꯟꯗ ꯍꯥꯏꯔꯒꯅ ꯅꯔꯝ ꯃꯍꯧꯁꯥ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ, ꯀꯔꯝꯕ ꯃꯤꯑꯣꯏꯅ, ꯀꯔꯝꯕ ꯅꯨꯃꯤꯠꯇ, ꯀꯔꯝꯕ ꯃꯇꯝꯗ, ꯀꯔꯝꯕ ꯊꯥꯗ, ꯑꯗꯨꯒ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯏꯅꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯈꯪꯕꯤꯔꯒꯅꯤ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯗꯨꯒ ꯁꯛꯐꯝ ꯑꯁꯤ ꯂꯣꯏꯖꯔꯤ꯫ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯌꯥꯏꯐꯔꯤ, ꯏꯃꯣꯏꯅු ꯏꯃꯥ ꯃꯥꯅ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯃꯔꯥ ꯏꯪꯅ ꯆꯤꯛꯅ ꯇꯞꯅ ꯌꯥꯏꯔꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ꯫ ꯍꯦ ꯏꯃꯣꯏꯅꯨ ꯏꯃꯥ, ꯅꯍꯥꯛꯅ ꯅꯆꯥ ꯅꯅꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯌꯥꯏꯐꯕ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ, ꯅꯥꯗꯕ ꯌꯦꯛꯅꯕ ꯄꯤꯕꯤꯔꯝꯃꯨ꯫ ꯏꯃꯥ, ꯅꯍꯥꯛꯄꯨ ꯅꯁꯨ ꯅꯆꯥ ꯅꯃꯧ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯃꯥꯒꯤ ꯈꯨꯌꯥꯈꯥꯗ ꯂꯦꯟꯖꯔꯤ꯫ ꯃꯍꯥꯁꯤꯕ꯭ꯔꯥꯇꯤꯗ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯑꯇꯩ ꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯁꯤꯕ ꯁꯝꯚꯨ ꯊꯋꯥꯏ ꯇꯥꯅ ꯅꯤꯡꯖꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ, ꯁꯤꯕ ꯁꯝꯚꯨ ꯃꯍꯥꯛꯅ ꯆꯥꯟꯕꯤꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯁꯅꯨ, ꯅꯥꯗ ꯌꯦꯛꯇꯕ, ꯆꯠꯈ꯭ꯔꯤꯕ ꯆꯍꯤ ꯀꯨꯝꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯕ ꯄꯤꯅꯕꯤꯕ